May ahumdagi hoduna thokliba conflict asina maram oiraga yumai thadokraba amadi thugaikibadagi Lanjennaduna leiriba singi oiba permanent housing scheme ama ngasi Chief Minister N Biren na launch toukhre. Beneficiary kungamari da yum sabada changadaba senfam ke chada yankai chek mana oina kutsinnabaga loinana center da lupa crore chamri ga humfudraga taruk ke project amasu scheme asigi damak toukhre haina GM N Biren na phongdokre. Babu Parata leiba CM Secretariat ke darbar hol da pangthokiba permanent Housing Scheme launch tawagi thoram kamari lenana Chief Minister N Biren na hai irang asina maram oiraga yum lising mariga chani pande Lanjennaduna leiri imung sing asi hana leiramba adugi yenglaga paka house kina lupa lakh tara semi paka gina lupa lakh taret aduga kacha house kina lupa lakh manga gi senfam pigani ahan bagi oina ngasi senfam sing asigi chada yankai piraga yum aduda tangkhai chale haibagi kudam DC ge khothang da pikhatlaba matamda awatpa senfam asi pigani hari senfam sing asi street na hana puthoklaga yum sing sahan gani ngasi yen thokliba yum kungamari asida nattana atai lehoriba family gi miyoi singna makhoi gi concern DC da chatuna chek mana sing lawba yagani karigumba masagi lamda yum sabada mi leitabagi khudong chadaba mayok narabasu concern DC da paw fauraga DRDA gi miyoi sing tanaraga saba yagani state government na ahan ba fees ki oina irang asiga mari leinana tongan ba hiram da sisnanaba lupa crore chahunga mari fudragani mapan lakun gani thoi sisna khraba matung ani suba face ki pinaba process hokre ingtham cha changsalakpa asiga mari lenana relief camp sing da leiriba mompak ki awat pasing pinaba thabak paikhat lei kangpokpi ELITETV local da saba loiraba fabricated housing da displaced family sing changnaba process tawre loinana kaithal manbi amadi churachandpur da sagaliba fabricated housing atuba da loisinna honari hain haiki ngasi approximately 4,800 to 5,000 houses. Masigi da laidori si 10 lakhs kugi paka. Loina paka hana saramena I crore sang sabani langyang kai sang sabani maduma hanjan badudi kugi state ki leiriba compensation haidana kugi tangai fadana kugi areiba ngam khar du torga pibne adu proportionally yumma leiba yana bagi adu bagi stage da haibitare adu ko torsi paka house da mai sakram kokra de mes to global education to lakara kuragi pamena mating bangja ba haidara roi madu mang ne ta mo gi sarami gi yum mo roi ne ko na anjini haibina sete lakara taragi aduga semi paka da le ramba silinao mangum onupang suguna laktaret aduga kaino da kai kacha gi sumnagi yum isam sambai ko leba no ba terga le education guna lak mangagi ekoi masi tokjagadam aduna bje koina tokjagadul ngasi 50% bidurisi laktara sagadaba paka gi yungina lak manga bigani aduga yumduna 50% yorakanda madugi photograph kari DC ne circle MLA leiriba mayam du yawna por akanda 50% do bigadaba and hari was very transparently Deputy Commissioner Kudhangda Chief Secretary na dorokanda committee member seme high committee dugi supervision makhada yumbu dugi apamba ningwa tu dorokanda